Handakta Saponglakiba PDA na Maitai Pangal Singi drug yon Bakargi list Toraktuna Serak Piragani Hadi, Ningol Masasingi Oirabasu, Mabai Singla Ningtam Lal Asida Makosu Mabai Singi Mateng Tauragani, Yausilagani Hadi, Adugo Nomai Amani Paragaleba Masana Masabu Yaulup ni Kanjabanupi Angangi Kias Paiba, Mapa Masa Kanabagi, Lamgi Kias Paiba Signa PDA Budrak yon support we had Badu Taubalate, I no Pondora Cray. Atau sing na yai fore KNB ahum Sire PDF kuntragi matak Sire sathina satret hena sokle hena social media sing da Burma manung da atau sing amade KNB PDF singi kap nabagi update taunarakle. US na Venezuela ke President Maduro Fajin kiba madi lepak adubu US ke makhada salairagani haba wapam prithvi ke lepak singdagi condemnation taurakle. United Nations, Russia, China, Canada, France, South Africa, Iran, Colombia na singbol lebak sing na US na Venezuela da sathariba thawng ase international law violation tawbani khudakta President Maduro thadokadabani haide US ki South Command Lieutenant General Richard Chan na su thawdo ase US na pamlibasi democracy human right nate oil gold lithium rare earth material control tawba pambagini haina criticize tawkradi. Hauzik asim Manipur ge aroiba state samani masibu haina handle tawgadabani haina MP bimol na phongdorakre. Hauzik asim Manipur ge aroiba state samani haina duna masibu haina handle tawba amasung lengak loi singna su hai singna amadi thausil haina laksin basangi haina inner Manipur parliamentary constituency ki Congress MP Dr. Angomsa bimol akojam na phongdokre. Wafam singarang loktak pat ki sendra gi left front ta pangthokhiba loktak khojailo Bisnupur gi Taramatho Shuba Sahigi Kumon Thoramda Athoiba Mithunglen Oina Saruyara Duna Mahana Phongdokhibane. MP na makata na ha United States na boom thadabadagi pumloi loiraba Japan na kumja 1960 at the Olympic Games ki yumbu oiba ngamkhriba si langdam aduda lairiba miyoi sing adugi moong matawgi makha pole aikoi isage asonba khanglaga semdok naba amasung men khanaba hona si aduga aranba leiraga su chumthokna hona gadabani haike aikoi self correction tawba yamna tangai fade haiba wafam su phongdokhe ngarangi thoramda lup asigi president Laisam Birbabu na thormapu oiraga Manipur Legislative Assembly ki Secretary Oiramba Mutum Ramani Amadi Elbigo Circuitous Private Limited ki Founder amasung Managing Director Amadi KNK Group Manipur ki Chairman Ningthaujam Uttam Kumana ikai khumnarba mithunglensin oina sarugya khe. Amit Shah na chair lawduna security review meeting pangthokre emergency laothokna Manipur da President role sangdoklaba yana leire haide. Union Home Minister Amit Shah na chair lawduna Manipur gi law and order amadi administration ki matangda high level security review meeting pangthokre. New Delhi da thasigi anida pangthokhiba high level security review meeting aduda Manipur ki Governor Ajay Kumar Bala, Security Advisor Kuldip Singh, Chief Secretary PK Goyal amadi DGP Rajiv Singh su sarugya khe. Haukiba sahi 2025 ki February 12 dagi hauduna thamlakliba President rule sahi ama phajilakadorba asiga mari lenana high security review meeting adu pangthokhibane. Tongan ba National News Agency singda taunarakpa report singi matungina nahan pangthokiba mifam adu pung ani makha hena Manipur gi law and order gi phibam amade IDP singbu resettlement taunana bagi legak na paikhalak liba thabak thoram singi matang da maru ena khanaki hairi state legak na law and order laksinana ba amade ground da paikhaliba tongan ba resettlement process ki matang da state legak ki maikaidegi akupa warol jauba detailed report amaso Home Minister Amit Shah na kupna yengsin ki hari official singi maikai digi mamang sahi February 13 dagi Manipur da President rule thamlakliba ase emergency laothokna makata na Manipur da President rule sangdokpagi apamba center lenga ki mafamda lei hari haukiba sahi December thada 2023 gi May 3 dagi horakhiba Manipur conflict asigi matangda India lagakna semkhiba Commission of Inquiry ki tenor susatliba sahi asigi May 3 phawba sangdoktuna inquiry report pinanaba India lagakna notification thokhiba laikhrabane official aduna makhata na phongdorokpoda Manipur da ingtapa hanjilaknaba mathau taba security ki thabak thoram sing paikhatuna Kuki amati Meitei gi marakta political dialogue ama chathaduna Manipur da natana awang nongpokta leiriba tongan ba state sing da ingtapa nungsi sanabagi lambi da laktuna saukhatpagi khongjal yangna
पाइखꯠनिंबगी इंडिया लेगाकी मफमदा यामना चावना अपांबा लei हाना सुमाना मखा तारकले नाकालमरोमदा हौकिबा सही 2025 की फेब्रुवारी 9 दा एन बिरेन चीफ मिनिस्टर की फम थादोखरबा मतुंग थादुगी तराहुमदोइदगी हौदुना सेंट्रल लेगाकना मणिपुर स्टेट असेंबली बु सस्पेंडेड एनिमेशन थमदुना आर्टिकल 356 की मखादा ngasi phawba president rule thamduna lakhibane adu lakliba mathang tha february ki tarani thoida sahi ama mapung pharagane karigumba india laga ki maikaidagi president rule makha na sangdoklabadi constitution ki leiriba provision ki matungina article 356 ki makhada thamba president rule sahi amadagi hena thamba yade karigumba makha na president rule thamge harabadi election commission of india ki maikaidagi law and order na maram oiduna election pangthokpagi matam chadri have report amasung parliament ki ayaba ama lawba mathau tai ningsingba yabadi manipur da thokliba conflict asibu laksinanabani haiduna manipur da president rule thamlakpa sahi ama phajilakadarba phawba law and order amadi idp singbu masagi mayamda hanjinba ngamdana leire hiram kayasing asigi manipur miyamna elected members singna semba popular government ama semnanaba taksin kiba laikre masigi mathakta bjp amadi party sigi chungsinaba tongan political party singi mihusingna manipur da popular government ama semnanaba new delhi da kiyara khana chattuna prime minister narendra modi unaduna taksinaba honarabasu narendra modi ngasi phawba unadana leire miyoi ama murder case ki wayel dagi court na acquit tawkhre ngasidagina sahi kuntraga nipalongi mamang kumjan 1998 ki November 26 ki numidang pung taret makharom tarakpada yaripuk PS ki manung sanna laiba jai video parlor da cinema yengba satkiba singa kham ibungo sahi kulumdoi apokpa CS pansmukta kauba andro kharam laikai diki miyoi amabu saitupna thomlaga cinema yenglingai da sokhanbadagi laikhidaba thaudok ki matang da police na lokhatpa case FIR number 83 clause 11 1998 under section 302 IPC ki charge sheet mara laire haiduna charge torakiba miyoi ama Court na mahak mara laire haibagi legal gi oiba admissible evidence prosecution gi maikai degi puthorokpa ngamdre hairaduna case asidagi acquit tawkhre haukiba lebak panumita session judge imphal es na laothokpa punna lamai kuntraga nipan panba judgment amagi matungina case asidagi acquit tawkhraba miyoi aduga meming singa khamjoi chahi kuntraga nipan apokpa CI Syambando kawi andro maring thel dagi ni hari thodo sida sokhiba CS ibungo matam adugi JN hospital da pukhatuna laikan nakibani adubu thangnaba numit November 1998 ki numidang pung nipalom tarakpada kanba ngamdana laikhidabane thawdosigi matangda police na lokhatpa case ki investigation satharaklaba matungda trial court asida while sathanaba charge sheet file torakibane charge sheet asigi matungina court na session trial case number 23 of 2014 lokhalaga while satharakibane case asigi while the police na accused ni haiduna mara siramba CS Joy gi maikaida advocate Thiam Jugindro amasung L Indirana leblakibane hari January 13 BDF singna rally chatkadauri Manipur lenga ki home department gi makhada leriba BDF singna makhoi gi mathau taba demand sing tanduna lakpaga lunana makhoi gi service regularization tawbiba amasung Police Act 1861 gi section 18 gi provision sing thabakta onthokpina ba haijaduna laklabasu lenga ki maikai dagi tabiraktabadagi thasigi 13 ta Imphal da BDF singna wakat khungsat chatnana ba thaurang tawriba asida Thobal district BDF welfare association gi member kudimana sarugyana ba thaurang tawre hadi association asigi publicity secretary Laisram Nabdip Maite gi serol amana BDF singi demand maram sab demand ni haina lengakna harga su pibidana leire hadi serol sina hai lengakna piba thajaba sing matam thaduna lakhibadagi penadraba BDF singna mamang thagi kun gahum doidagi matam kaktana gun down amasung pen down gi strike sangselakle PR lengakna BDF singi demand singi manungda pe hengat hanabagi thaba asi chaliba sahi sigi January tha manungda order thoklagani hadi adubu thajaba yaba assurance amata piraktabana khongjang changsilakpane lenga ki thajaba si MOU oina khuyek pina si haibada pakhum amata piraktre hari leiba ki law and order ngak senbada asoba thodang lawriba BDF singbu lenga na hanthaba mijingda yengbibana BDF singi thamoida pendaba kayana pit thalle mairik pidagi maijaw thoktrngeida warasin ama athuba matamda purakna bahona bada mari lainaba loisang khudimakna thodang lawhaninge uniform set chaduna khutta khulai paiduna ahinglung thil khaiduna duty tawjriba BDF singi demand athubada pithok piduna mahusagum duty da hanjin hanbiyo haidi
Shoot at site ki cherang matungin sathakibani haina KCP MC Progressive na phongdorkhre Kanglepak Communist Party Military Council Progressive ki Information and Publicity Secretary ge mahi khoma maitei ki cherol amada shoot at site ki cherak matungin KCP surrender ge spy oiramba prithibi makokta kapkhibani haina phongdorakle cherol sina hai kangle iramda masda leiriba ireisa singi maphamda Kanglepak Communist Party Military Council KCP MC Progressive na section wapam khara thamjari madudi KCP gi mingda masana masabu party ne hajaramba Manipur Police Commando dagi lisai amuk sabada hero sage tawbadagi zero onduna sajiwa jail Tihar jail amuktang yaubada ningtamlan kauthoktu masa hingnabagi damak Assam Rifles ki makhong kon khraba KCP surrender group singda kanglam seliba matu sonba irecha singe imung manuk singna nakhoi gi nasa nasal sing mapuroiba sing matam leiringaida wakhal tana phajin punsin honaba section wapam party gi maiki dagi nolok na khanganjari KCP MC Progressive Chairman oibidi sing khaikuman alliance takhel aken ki mayak takanagumba KCP surrender group singna punsilaga wa tanaraba matungda pause ki khuthangda wafam kya phongdorakpa party na thengnare wafam sing adubu thambirapagi damak Assam Rifles da makhut wangna thangalaga surrender tawkhraba huiroi sing masagi maming phongna hapsaba phawba ngamjadraba matu sondu miyoi sing da party na chanaba para sungsoi soidana tambiragane surrender group na khoina KCP MC Progressive pu mara siri bani haiduna lebak miyam mamangda party na mi panghata hatpa oina uhaliba adudi na khoina ka hena kijabadagi haijinba wafam ni hana lawi matu sondo miyoi singi sanafam di KCP surrender group singda natana sanafam leiroi matu sonmandana yeknabada surrender tawkhrabana khoina komla sarambagi lafoi sarambagi dama KCP MC Progressive na hat khre haibadi surrender na khoichu taramloi tawbudabu KCP MC Progressive na khunagi mayokta natraga yeknabada sangjaduna khuraki in lai saba sagagi maitan asiba KCP maikhum upa surrender singde matang matamna yadraga di makokta kapthokpagi hainabi amade leijai haiba wafam di mayek sengna surrender kanglam zenba huiroi singda lebak miyam khangna laothokjari haide mamal thakta KCP MC Progressive na RK Prithvi bu shoot at site ki cherak pi khiba dusu mahaki maral sing leiba miyam khangna social media gi thongda laothokhiba leikrabane RK Prithvi KCP MC gi mamang thakta thabak tawrambada bongwa konana ex minister amadi makhogi khongbi khongnau singda attack tawbaga mari lenana Manipur Police Commando na phaduna sajiwa jail da laikhe sajiwa jail da gi thoraklaba matungda KCP surrender singa pullaga spy oina thabak tawrambagi damak party na taibang sinjak sap gi matam loisin hankhibane KCP MC Progressive na maralai taba misam da khut thade party na khut tharaklib sing aside party gi maikhum upa huran ba singdane maduna matu sonba surrender na khoi khudimak ireisa ngaktani matam lairingai confession ta hobona punamaki yaifaba oigane KCP MC Progressive ki disiba ki lambi aniya laga thame ahanba lambi asumba asengba tawraga sikhiba amasung ani subada aranba huiroi oiraga sikhiba lambi ani sine KCP MC Progressive ki oina di huiroi oiraga di siroi KCP surrender na khoisu matam lairingai huiroi oiraga sige khangano natuna sa singna wakat mi pham duna teng thabadu party na karisu yengngo pokte na khoigi natung dalai khanjariba Assam Rifles singduna na khoibu karisu kanbiba ngamloi na khoi maitei irecha ngaktane kayang kuina Assam Rifles ki ke manungduda hawai charaga leiba ngamgadoribano KCP MC Progressive na hat khriba adu KCP surrender maikhom upa huiroi ngaktane matu sonbada khut thai haina nupi anga sangi maongda makhata na law khonglakano natu sonba mi ni haiba nasana khangjaragadi yamna lemna achumba punsirol amada hingkho haina phongdorakle Census ki thabak chathaba yanaba Manipur ge administrative boundary sing freeze tawkre hari census ki thabak nei thina amadi mayek sengna pangthokpa yanaba Manipur legakna state asigi administrative boundary punamak freeze tawkre home department na thokpa gazette ta extraordinary oina phongba notification ki matungina district sing tehsil sing khul sing amasung atopa administrative unit singi boundary sing asi sahi asigi ahoba numit January amadagi mathang sahi 2027 gi March 13 phawbada ahongba leiroi warep asi census rule 1990 gi rule 8 ki clause 4 gi makhada lawkibani hari notification asi mamang sahi gi December 31 da Manipur lenga ki additional secretary home ahanthem subas sing na khuyek pidana thokibani aduga nahan January ani da extraordinary gazette oina pak phongdokhibani boundary freeze tawriba si state asigi census
ꯄ꯭ꯔꯣꯁꯦꯁꯀꯤ ꯊꯕꯛꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯗꯤ ꯑꯌꯦꯠ-ꯑꯄꯟ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯆꯍꯤ 6ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯔꯒ ꯌꯨꯝꯊꯛꯇꯒꯤ ꯂꯪꯊꯔꯛꯈ꯭ꯔꯦ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯣꯛꯂꯦ ꯍꯥꯏꯔꯤ उत्तर प्रदेश की बुलंद शहर की यूम अमद सही तरुक खक्त गायब नुपी मचा अमबु गेंग रेप तौरब मतुंग यूम थक्तगे अंगांग असगी आइडेंटिटी बु लोसिनबगी मओंग लंगथरखरे हरि थौदो सिंगरा अहिंग अथेंगबद थोकेबने पुलिस न फंगबा पावगी मतुंगना एक्स अनि अदुना नुपी मचा सिबु गेंग रेप तौरब मतुंग यूम थक्तगे लंगथरखिबने थौदो अदुदा नुपी मचा सि फिबम थिना सोगलबसु थवाइदि मांगकिरे अदुबु तुंगदा कम्युनिटी हेल्थ सेंटर द पुखतुना लायेंगनब होनबद लैखिदबने हरि नुपी मचा अदुगी मपाना पुलिस त वकलकपुगी मतुंगना BNS के सेक्शन 70 क्लोज 2 अमसुंग 103 क्लोज 1 अमदे पोक्सो एक्ट की सेक्शन 5 क्लोज M अमसुंग 6 की मखादा राजू अमसुंग बीरू आश्याब हाइरिबा सब मानबा बिल्डिंग असिदा रेन लौदुना लेबा मियोय अनि असिगी मथक्ता केस अमा लौखलै थौदो अदु नुपी मचा असिना युमथक्ता टेरेस चेन सोंगदुना सानारिङैदा थोखिबने थौदोसकी पाव ताबदा पुलिस की टीमना एक्यूज अनि असिबु फानबो होनरपदा एक्यूज अनि असि हौजे हौजिक सेमगतलिबा कॉलोनी अमगी बिल्डिंग द लोतुना लैख्रे हाबा खांबगमलखि पुलिस की टीम ना मफम अदु क्वेश्चन मखोबु फानबु होनरुबदा एक्यूज अनिगी माइकैदगी नोमै काथोरखिबदा पुलिस न हंदुना कापदा एक्यूज अनिमक मखोंद पांदुना सोगलबा मतुंगदा फादुना लायेंग सथरबा मतुंग एक्शन लौखनबा थौरांग तौरे हैरि बांग्लादेश की हिंदू पुलिस अमा मै थादुना हातकी हाबगी वीडियो अमा सोशल मीडिया दा थादोरखरै ममांग सही की जुलाई द थोकिबा महिरुसिंगी इहौदा हिंदू पुलिस ऑफिसर अमा हिंगना मै थादुना हातकी हाबा वाफम अमा बांग्लादेश की महिरुई लुसिंगबा अमना फोंदोखिबगी वीडियो अमा सोशल मीडिया दा थादोरखरै हरि महिरुगी लुसिंगबा अमना फोंदोखिबा वीडियो अदुलेबा अदुगी इन्वेस्टिगेटिव जर्नलिस्ट अमसुंग आथर शहीदु हासन खोकोना सोशल मीडिया एक्स शेयर तौरखिबने पुलिस ऑफिसर अमाबु हातकी हाना फोंदोरखिबा महिरुई अदुलेबा अदुगी हाबीगंज डिस्ट्रिक्ट तगी ने हाबा मसक खंगबसुंगंखे वीडियो अदुदा नहा ओइबा महिरुई सिंगबादुना पुलिस स्टेशन अमदा ऑफिसर इंचार्ज अमबु किहन खंगंखिबगी खोंजेल सिंग ताखिबगा लोइनना स्टेशन अदु मै थादोकलगनि हायना वार्निंग तौखिबगी खोंजेल सिंग ताखे जुलाईदा थोकिबा महिरोसिंगी इहौदा बानियासोंग पुलिस स्टेशन मै थादोखिबनि हायना सु वीडियो अदुदा थादोरपो थेनखे नहा ओइबा महिरो लुसिंगबादुना हिंदूगी पुलिस ऑफिसर SI संतोष बाबू मै थादुना हातखिबनि हायना फोंदोरपगी वीडियो थादोरखिबगा लोइनना महिरोसिंगी लुसिंगबादु पुलिस स्टेशन अदुगी मनोंदा फमदुना वाहै कया फोंदोरपगी वीडियो सु थादोरप थेंगनखे हाबीगंज डिस्ट्रिक्ट असि बांग्लादेश की अवांग नोंपोक थांगबदा लैबगा लोइनना बेंगाली मुस्लिम सिंगना मसम यामना खुंदाबा मफम अमने अमरोमदा न्यू ईयर नुमिता खोकोन चंद्रदास कौब हिंदूगी मियोय अमा मै थादुना हातनबो थौरांग तौखिबादु ngara ayuk laikhidre hari Dhaka के नेशनल बर्ड इंस्टीट्यूट अयुक पुंग 3 मिनट को लोमसत matamda laikhidabane hari